Akasvani Imphal Chitrabhanu Chitrabhanu na pau pazari ahan bada maru oiba pau Manipur ngarang phau da punno mioi lising taru chata klundoi nava faduna nava phagalapagi changcha da humputra teret dasmik sino taruk yaure National Investigation Agency na Nongchu Bengal amasung Kerala dagi Al-Qaeda gi mioi mapan fare amasung Rajya Sabha na Insolvency and Bankruptcy Court IBC Second Amendment Bill lising ani kun passed out kre Manipur ngarang phau da punna mioi lising taru chata klundoi nava faduna nava phagalapagi changcha da humbudra tare dasmi sino taru yaure Rajya gi COVID-19 command control room ngarang numindang wairam pung manga da thadorok pachirol amagi matungina tongan ba covid care centers singdagi punna mioi marfudra mari nava faduna discharge tauki amarom da hariba matam asida Manipur da Central Armed Police Force ki ama yaung na mioi chamatara tre nauna COVID-19 positive oiba thengnaki Hausi forward Rajya asida apunba positive case masing lising ni panchatra kun mari shukre makoi sing adugi manung damioi lising amachamapan ni fotaruk na active case oiri hariba matam asida COVID-19 positive oiba mioi hum leki dabaga lona na Rajya asida legit asida ki sikiba mioi yankai manga shukre Sikkim da Rajya Sarkar na Gangtok Municipal Area da hokiba numi kharani asida COVID-19 positive case masing lep na hengalakliba asigi yenglaga mapam asibu tha asigi kun mathoi dagi kontoret fawba complete lockdown thamkre adumoi namak tourism mari lena ba thabak thorum sing di October 10 dagi horagani haina Rajya Sarkar na ayaba pikre masi tha taruk lebru matungda hogadabani Thobal District Commando na ngarang Leisang Teng Tayan Jam Lekai digi mioi ama Safex Oba Codex milliliter Chamagi bottle chanitara truko konana mioi ama farba mioi adu polam sing adu galone na Thobal Police Station de sinakre ama di mioi esigi matakta case ama register tokre hairi National Investigation Agency NIA na Nongchu Bengal amasung Kerala dagi Al-Qaeda gi mioi mapan fare agency asina Kerala gi Ernakulam amasung Nongchu Bengal gi Murshidabad matam amata da tibu humbugi thabak chathabada Pakistan ga mari lena ba Al-Qaeda gi mioi sing asi fakibani West Bengal dagi taruk amasung Kerala dagi ahum phaki NIA gi cherol man high farba mioi sing asina Bharat da hingsa gi thabak thorum chathaduna misam hana na amadi Delhi yauna leba asigi tongan ba mafam kya attack tongno ba thorang torum le haiba khangle Tabidi Papawasi Akasvani Imphal dagini Rajya Sabha ngarang Insolvency and Bankruptcy Court IBC Second Amendment Bill lising ani kun pass to kre Kendra ki selto mantri Nirmala Sitaraman na bill si Sabha da pass tongno na ba pukhalaki bani bill na chahiye sige June thada lokto ki ba Insolvency and Bankruptcy Court Amendment Ordinance lising ani kun gi muhut silagani kanana ne ba ki pakum period na selto mantri hai Insolvency and Bankruptcy na karbar to ba amasung campaign sing da achogo mating pangani Masiga mari lena ba wakat sing lapada National Company Law Tribunal da chapagi muhutta IBC na Warushinpur pangamalagani Amarom da Sawa asina Epidemic Disease Amendment Bill lising ani kun su pass toki bill lesni English magachani palmar futara tareta chanaragli ba Epidemic Disease Act asibu semduktuna lacha sandoropada achobo thodang loriba haksel gi lamda thabak toriba miyoshingu ngakpi sembi ba amadi lacha sandoropatina na bhona bada kendra sarkar na hen basakti pina bagi wafum yauri bill lesni chahiye sigi April thadi ge chanarakhiba Epidemic Disease Amendment Ordinance ki mhot silagani bill lesi potholoduna kendra gi haksel amasung yafa yumbal mantri Dr. Harshvardhan hai Ordinance adu haksel gi lamda thabak toriba miyoshinda hingsa gi thabak chatharpasing thenana ba amadi COVID-19 gumba laisa sandorpa matamda hen basiksul tharang lakhutpada mateng pangna ba puthokibani Rashtrapati Ramnath Kovind hairi National Education Policy lising ani kunna kunma thoi chuba chehi sa gi darkar oiba shiksha gi thabak thorum singil lamda kana naba pandam thamli mangna hai thoksul asina leiba sigi naharul singi tungi punsida hena mapangan kankhan badan natna masama tomtom morondom lecture bangam halagani Higher Education ki Visitors Conference on Implementation of New Education Policy lising ani kun video conferencing ki khutang da hoglol oduna Rashtrapati hai University amasung Higher Education ki institutions sing innovation ki horofong ohengada bani mahangna hai mihorol dagi hongna var asima lingi thakta mahi masingil lamda miyam ikai khumna balamdam am oiduna lakle
BJP na party asigi Rajya Sabha members sing asi pangthokkoderiba sabha gi mifam sing da sungsoi soidina saruk yabinaba whip jari kre sabha da ngasi farms bill ahum puthokkoderiba asi da khanene na bada saruk yaduna bill asi pass on nabai damak whip asi jari khibani ngasi puthokkoderiba bill sing adudi Farmers Produce Trade and Commerce Promotion and Facilitation Bill listing any kun Farmers Empowerment and Protection Agreement on Price Assurance and Firm Service Bill listing any kun amadi Essential Commodities Amendment Bill listing any kun ni Savagi Birodi Singh Dal Kayana Bill Singh asi yaning daba phongdoki ba laikhrabani adubu Pradhan Mantri na Bill Singh asi ऐतिहासिक ओइबा मोंगदा लोंगमी सिंगी कानाबा पीगदबा बिल सिंग हारदुना मसिग मयक्ता लेबा सिंगबु यानिंग दबा phongdoki ba laikhre लोक सभा ना हारिबा बिल सिंग asi हानना पास तौख्रबनी Lebas tangarang miyoi lising hungudra taru chanipan marafu COVID-19 nabadagi pagalaki bagalonena nongmada masing khwaidigi yamna naba pagalakpa numit oire Haksel Mantralon High COVID-19 dagi pagalakpagi changchada hungudra mapan dasmik anini pan yaure hauzu fawada lena astegi miyoi lak nifugunito hena naba pagalakre ngarang nongna mi lising hungudra mapan chahung kuntra tret lena astegi nakhe bagalonena hauzu fawada lena asna naba miyoi lak yankai humdo hele apun ba active case na lak tara lising tara humdo oire hauzu fawada na asin nambaram oidna miyoi lising marfugam manga chatuk tara mapan sikre Imphal ngasi phongba pause singe maru eba pause singe damak Wahengbam Washington Lady Washington Thagatari Chitrabhanu COVID-19 namadi Parliamentary Secretary Wahengbam MLA tarani thoi disqualified tawhanaba Rajyapal unagani haiba Congress ki wafamna ngasi Imphal phongba pause singe maru eba pau oiri COVID-19 ga mari leinaba pausingda naharol ge thogdangda Home Department na flight ta halakpa singe SOP issue tawkre COVID-19 hengalakli ba si yangsinaba subcommittee semkre haina ahan ba headline piri huyelan pawdasu pawasi headline tawri sanale pakta pawsi amagi editor sub editor ama positive oire haina color headline tawri Sangai Express English ta awang nungpok lamdamda COVID-19 na siba mi gi masing Tripura na hen heli awang nungpok ki raijya tarukta na ba pharakpagi chang Laibaki oiba sang dagi nemi haina headline tawri People's Chronicle da Imphal West da COVID-19 gi case lising ani changa hen kre frontline worker chani yankai hen sokhale Ukrul Hospital thingjen kre haina ahan ba headline tawri Parliamentary Secretary Wahengbam MLA sing disqualified tawna ba Rajyapal taksilagani haiba MPCC spokesperson amadi MLA ke Mega Chandragi waphamsu pauche singi headline pau oinari Imphal Free Press ta article sama marfudrani thoi gi makada MLA tarani thoi disqualified tawhanaba Congress na Rajyapal taksilagani irei pakta Office of Profits ki makada MLA tarani thoi disqualified tawnaba hayeng Congress na Governor da representation pisilagani Sangai Express Manipuri da Parliamentary Secretary ga mari lainaba ek ani High Court of Manipur na Constitution gi mayok ta lai hai khibabu Congress na taram na okre disqualification gi thabak lokalaklagani haina headline tawduna phongnari Isel Express ta Parliamentary Secretary oikiba MLA sing disqualified tawdrbadi wakal lagani laingak su pham thadokam thoi haina ahan ba headline tawri pona phamdasu Parliamentary Secretary Wahengbam MLA tarani thoi disqualified tawhanaba Governor da taksin gadori haina headline tawri Sana lepa kisu pawasi ahan ba headline oiri COVID-19 ki case masing hengalakpana sangsat ki mifam tensil laba yai haiba paw amasu Manipur Mail amasung naharul gi thogdangi ahan ba lamai da phongli healthcare workers singda attack tawbasing chairak pinaba Rajya Sabha na bill pass tawkre haiba paw se kharagi ahan ba lamai da phongnari Chitrabhanu Thagatari Washington Hozik Aroi Bada Maru Iba Pau Amuk Hanna Manipur Dangarang Fawa da Punamio lising to Chatter Kulundoi Nava Faduna Nava Pagalapagi Changchada Humputra Tare Dasmik Sino Taruk Yaure National Investigation Agency na Nongchu Bengal Amasung Kerala dagi Al-Qaeda gi miyoi mapan fare amasung Rajya Sabha na Insolvency and Bankruptcy Court IBC Second Amendment Bill lising ani kun pass tawkre Pauluzari